अहानबदा मरोइबा पाउ NIT Manipur की ओइबा लेंगदबा कैंपस अमा कक्चिंग AC की मनुंगदा साननबा अथुबदा लैंगाकना लंपीरगनी हाइना CM युमनाम खेमचान हाइख्रे Tourism अमसुंग Arts and Culture Minister Khuraijam Lokena Union Minister Gajendra Singh Shekhawat का उनग्रे Tangluk Naibu Wakalon Singi Mayokta Amuko na matam chukpada miyam galoy na natingnagani hay na Amuko gi President Sanjoy Sorokhaibam na haikray. Amadi haukiba chahi ahungi tamthiba awabadu na taba anoba lambi mada chatminarasi hay na Mar Inpui GHQ gi former President Joseph R. Mar na haikray. खुरुमचरी ISTV बु मिरंग ताबिरी बपुनमो पुतराम नोकचरी होजुपाओ संदोन पिजरी लेबासी की मही तमफम संग सिंगी मनुंगदा यामन मरु ओइबा NIT मणिपुर की ओइबा लेंगदबा कैंपस अमा कक्चिंग AC की मनुंगदा साननबा अथुबदा लेंगांगना लंपीरगनी हाइना मणिपुर की चीफ मिनिस्टर युमनाम खेमचानंगसी NIT मणिपुरना सिंदना पैलेस केटलेबा सिटी कन्वेंशन दा इंस्टीट्यूट असिगी तरागा हुमदोइ सुबा कॉन्वोकेशन की थरमदा हाइख्रे थरमदा बोर्ड ऑफ गवर्नर NIT मणिपुर की चेयरपर्सन बजरंग लाल बगरा NIT मणिपुर की डायरेक्टर DVLN सोमायाजुलु NIT Manipur की रजिस्ट्रार KS Tomba इंस्टीट्यूट असिगी ओजा सिंह अमदी महिरोई सिंह सरब याखी थरमदुदा चेयरमैन गोल्ड मेडल इंस्टीट्यूट गोल्ड मेडल फंगबा महिरोई तरुक कलोइनना BTech MTech MSc PhD लोइरबा महिरोई चनिगा मरफुद्रा मापंदा डिग्री सर्टिफिकेट खुसनखी convocation अदुगा मरी लेनना चीफ मिनिस्टर युमनाम खेमचाना NIT Manipur असि नॉर्थ ईस्ट इंडिया की स्टेट सिंगी मनुंगदा लेबा हायर टेक्निकल एजुकेशन इंस्टीट्यूट सिंगी मनुंगदा यामना लेमजनिंगाई ओइरबा इंस्टीट्यूट अमनी हाइरबा इंस्टीट्यूट असिदगी थोरकपा महिरोई सिंगना इंडियाना इंग्लिश अंगनी निफुगा तरेता विकसित भारत ओइनबगी पांदम थमलिबासी मंगफाउंग नहनबदा अचोबा थौदांग लौहनिंगे असिगुंबा लेमजनिंगाई ओइरिबा इंस्टीट्यूट अमगी कैंपस ता मतम मतमगी खुदोंग चादबा क्या मायोकनबा उबदा थमुई सोंगना नुवाइते अथुबदा परमानेंट कैंपस अमा सानबा कक्चिंग दा लंपीरगनी हाइखी आयाना थमजनिंगबसी असिगी माय पापीरबा ग्रेजुएट स्टूडेंट सिंह मणिपुर अमदी भारत की मकोक थोबा एम्बेसडर ओइदना सही लाइबा 2047 की विकसित भारत ता माय पांगना संजनमन नंबगी अदुबा शक्ति अदु लेबियु मतिंग पांगसी कुसु लोइरबना वहाई खरसे हाइजरकाला असिने ग्रेजुएट स्टूडेंट सिंगी कई कोने जवा मागी पेरेंट की डेडिकेशन अमदी थमोई सिंगना कोने जवा कया आनंग सी तंजा सी योगदी बनी अदुना कोई खुदी मुना अफबा मिक्सर पोरपा अमदी तुंगी तुंबा अकन भारत अमा विकसित भारत अमा सेंबा अमदी विकसित मणिपुर अमा सेंबला उसी मतेंग पांगिना सी हाइरकांदा ए लोसिनजरी जय मणिपुर Tourism अमसुंग Art and Culture Minister Khuraijam Lokena Union Minister Gajendra Singh Shekhawat का उनग्रे मणिपुर की Tourism अमसुंग Art and Culture का मरी लेनबा खुदिंग मिनिस्ट्री ना अखनबा मीटिंग थमलगा मनिंग हंदनबा होनगनी हाबगी थाजबा पिरकले हाइरी Tourism अमसुंग Art and Culture Minister Khuraijam Lokena ngana nungtil pung ahunga minute tara ka manga tabada Union Minister of Tourism na Culture Government of India Gajendra Singh Shekhawat का Delhi लेबा official residence उनरगा मणिपुर tourism अमसुंग art and culture चाखोरहनबा लोइनना department असिदा मरी लेनबा project सिंगी मतंगदा कुपना खनखरे मिफमददा मणिपुर लेरिबा tourism की potential अमदी हेना चाखोरहनबा government of India की माइकेडी की infrastructure सेमगतबा sustainable tourism की पोरम सेमबा यावना मतिंग पिरगा sector असि हेना पांगल कलहनबा खनखी मखाताना इना खुलबा मणिपुर की cultural heritage traditional performing arts, indigenous craft, historical sites singbusu yokhatpa semgatpa madi masak taklaga akhanaba cultural identity oibasi tungi mirol na suhena masak thokna khangba yanaba khanaki hari Union Minister Gajendra Singh Shekhawat na state ki pending lariba project sing loshilagani atai state ka Manipur da manaba yaroi Manipur ki oina akhanaba meeting changlaga semgatkani Tourism अमसुंग Art and Culture Department ani sida semgatliba sing athubada loishingadabani habagi pautak su pirakpada natana Ministry gi staff sing da akanaba instruction su Union Minister na piki Union Minister masa Manipur da lakani tawromlaga irang na maram oiraga lakidabadu su nungaitaba phungdoklakhi mahak laklaga tourism amadi Art and Culture Department gi project sing yingsinggani habagi thajabasu pirakhi hari
Kanglop naiba wakhalon singi mayokta amukona matam chuppada miyam ga loinana thingnagani haina amukogi president Sanjoy Sorokhaibam na phongdokre wafamasi kungama panrak suba Manipur Integrity Day ga mari lenana State Museum manakta leba Integrity Pillar da ing soklising amaga chamaban marfudra taret ki miyam gi apunbagi khongchela dubuning singduna haile katbagi thorom amada phongdokhibani mana makhata na Government of India gi honglakliba khongthang sing matam gi matungina amukona chekshin na yengli makoigi asweba thoksin gi mayokta miyam gi democratic oiba ihowama amukona sagat pahaibasi aruba nate tangka kya da makoigi asweba thoksin gi mayokta miyam nasu iho hoduna lakli ngasigi Manipur gi khunai da thogliba thokdo wa thoksing asi Government of India na sanaba ngaktani maramaduna ingsok lising amaga chamapan marfudra taret ki miyam gi khongchal adu amuk hana thoklaroi hainingai leite mafam matam gi matungina amukona miyam ga loinana iho sagat na basim saduna lei India government ki asweba thokshin thorang kaya sina ngasidi lamda masigi miyam asi kham thengna wahale masi amukona tarai na lawte Manipur da hojik thokliba irang sing asi Government of India na lushin ge harabadi mikup amada lushin biyabe irang ni haiki iramdam ireba ase sahi lisikya इतिहास से अखोई इरमदम इरेबा से अखोई ngakna kanduna lakliwani ngasi ju kangini adu loina hena drakale ba khongjang ihogdi अखोई मियाम की मांग दबा लाको तारदी अमुको ना कदम तुमिन लेरोय मियाम लोना ना अखोई अमुको लेबा अखोई खुनाय असि कनगनी हाबा अमुको की असे पिरेब लेजै होजिसु गवर्नमेंट इंडिया ना थांगले खोंगदांग खुदिमो अखोई सेक्शन येंगली अखोई भी स्टेट सिंगल लोड भी पिरेब सिंग अखोई मुने येंगली इंटरनेशनल एरिया दा लोड भी सिंग असि जो अखोई मुने येंगली मनुम दे अहोंग सिंग असिना खुनाय असि द पिरेब लिबा सैतेन सिंग असि दि अखोई इरमदम इरेबा असि द मिने अबदे अवाब नतना होजि फावुदी ओइद्रि मसि कोकनबा अखोइने याम कन्ना मतलबि फिता कोना जगनी अदुना 1997 की 4 अगस्त की रैली अदुगुंबा अदुगो इहोगुंबा अदुगा गवर्नमेंट इंडिया मदि स्टेट गवर्नमेंट की मतक यानिंग दो मयाम सिंग अदो मखा ताना अखोइदे सथनबा अखोइ लाकनी मियाम ओदि ओदि मोमेंट Manipur State Museum gi nakanda leiba Manipur Integrity Pillar da leikalaba tungna tongan ba furup ki mioi sing saruk yaduna kwakatel akham lekai community hall da miyam gi mifam ma pangthoki mifam da amuko gi president Sanjoy Sorokhaibam boirei leimarol mera paibi gi president Soraisham Memcha amawova gi president W Ibema Chanu Mar Inpui gi hanagi president Joseph R Mar thadaw Inpui Manipur ki General Secretary Michael Lamzathang Thadau Kabui Mother Association ki President Atong P Kapai Naga People's Union ki President Ngarami All Manipur Maitei Pangal Club Organization ki President Merai Mayum Salamat Amadi Maring Uparok Assembly ki VP Saka Maring Amadi tongan ba CSO Ruching Basing Imalup Singh Sarugyaki Tharamasina matam kuina unarudraba tongan ba furuk ki mioi sing amuk na hongna na nakshina bagi puari ma iri haina kanglup ki luching basing na phungtok nakhi ing sok lising amaga chamapan marfudra tarai ta chat ki ba miyam gi khongchana du loiraga yum da han ki bagi lambida leikhiraba singi imung manung sing da ikai khumna basu ki Integrity Day gi thoram da wangang laduna thadaw NP Manipur ki General Secretary Michael Lamzathang thadawna lamdamasigi Lanjenari ba furup sing samasana kundaramba mafam sing da hanjinduna amuk punna hingminage harabadi wari sanaduna yatsinagadabani asumna chingi district sing na maitei khwaidagi yamna khundaba Churachandpur da amuk hanjinduna khundana ba Churachandpur da tariba jomi singa wari sanabatai khanabagi wakhal da asum lairabadi apunbagi pangal sagatpa ngamloi haiki thadauna Manipur gi apunbagi saktam unity amadi integrity gi damak lepli hairaduna tung tangdu lai taba madi nungai ai fa Manipur oina mo hotna minarase haina Michael Lamzathangna phungdokhi Ehoise already integrity leva already integrity economically already integrated geographically already integrated emotionally already integrated neva adu busi da thugai na ba gi separatist ideology se kanana tobra karira haibadi ngasai hoina thiriba kunti gi separatist ideology adu gi da adu yaw bne unified response bi mathau ta bne hajik se Manipur thugai na ba gi damakta laiba mayam sing se hoi unify hoi response bi mathau ta bne hajik Tharamadura Sarugyakiba Mar Inpui GHQ gi former president Joseph R Marna Irang asina maram oiduna Churachandpur gi Guwahati da hongduna leibana maram lamdamasigi thabak thoram sing mapung phana yawba ngamdrabasu Mar Kanglup na mapung oina khundaba Farjol district amadi Jiribam district ta khundari basing wakhal taminaduna amuk dungshi chanana leminabagi lambida changsinminana ba honari
ꯍꯥꯟꯅ ꯊꯣꯛꯈꯤꯕꯁꯤꯡꯗꯒꯤ ꯄꯔꯥ ꯇꯝꯂꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯍꯧꯈꯤꯕ ꯆꯍꯤ 3ꯒꯤ ꯇꯝꯊꯤꯕ ꯑꯋꯥꯕꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ ꯁꯥꯎꯔꯒ ꯑꯗꯨꯒ ꯃꯥꯏ ꯑꯣꯟꯁꯟꯅꯔꯒ ꯅꯣꯡꯃꯩ ꯃꯆꯤꯟ ꯑꯣꯟꯁꯟꯅꯔ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯁꯤꯒꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗ ꯂꯩ ꯁꯤꯒꯤ ꯃꯇꯝꯁꯦ ꯂꯣꯏꯔꯛꯑꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯨꯛꯇꯪꯗ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯀꯥꯞꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯁꯤꯡꯁꯦ ꯍꯦꯛꯇ ꯃꯨꯠꯀꯗꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯕ ꯂꯝꯕꯤꯁꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯅꯠꯇꯦ ꯆꯍꯤ 3ꯗꯨꯒꯤ ꯂꯝꯕꯤ ꯅꯠꯇꯦ ꯂꯝꯕꯤ ꯑꯅꯧꯕ ꯍꯧꯖꯤꯛ 2027ꯗꯒꯤ ꯂꯝꯕꯤ ꯑꯅꯧꯕ ꯀꯛꯄ ꯍꯧꯔꯁꯤ All Thobal District United Club Organization Adugko Amadi Kunaikan Bamera Paibi Apunba Lop Aninasu Kungamapan Suba Manipur Integrity Day English Kungataruki Thorom Ngasi Thobal Khangabok Taleba MMRC and Unity Park the Pangtokre Tungan Bafuru Kanglup Kayagi Mui Sing Nasar Gadana Pangtoki Thoramadu Amukogi Advisor and Sam Sundar Secretary Organization Laishram Krishna Chandra Adudgogi President Rajan Leshangthem, Kukampalgi President Waikom Maipak, Poirei Leimarol Apun Mumera Pai Biluki, Vice President Ima Ibetumbi Yauna, Mioy Kana Sarkyaki, Amukogi Advisor and Sam Sundar Nangasi Manipur Bumachet Machetana Tugaina Bohona Rakleba Lalong Kasi, Mayok Nage Hyderabadi Lamda Masida Yel Hongai de Kundamina Raklaba, I koi Furuk Masilgi Maraktanu Shinabamusung Amatoina Punsulaba Matamda, Irai Laina Tingnabangam I koi Amatoina Punna Leblasi Hai. अकोई मचेन अपुन पुंजलगा अकोई खन्नबा हौरिबा अकोई की लंबुगेन तौरिबा अपन अपन डिस्ट्रिक्ट पुनबक मोगी एरिया नि हाने लाउरिबा थोबांदो ओइरो डिसेंबरदो ओइरो इम्फाल ईस्ट ओइरो इम्फाल वेस्ट ओइरो मोगी सरुनी तौरिबसे अकोई जाति मरी मा सिन अकोई तारिबा पुन तारिबा चिंगसिना अकोई पुंजलगा थेंगनमिनसी Minority Affairs Government of Manipur na minority singi namang paikaliba project chatruk yangkai gi tongan ba unit lising taragatare chatret marfudrama pangi manungda unit lising taragatare chatret yangkai ga manga loire wal horiba unit nifuga mathoina work in progress lady haina Department of Minority Affairs and OBC amadi SC ki director Dr. Yumnam Surasna ngasi kai shampat ni daipa chuthek leba DIPR gi auditorium da pangthokpa meet the press ki thoram da haikre Nasigi Thoramatuda Department Nasigi Makok Thongba official Kyasu Sarkyaki, Director Namaka Taraduna Department Nasna Tamenglong College, Pettigrew College, Working Women Hostel Amadi Model Residential Schools in Infrastructure, Development of Flagship Scheme Gimakad Simgali, Minority Youth Singi Skill Training Tongnaba Amadi Cultural Heritage Bu, Conserve Tongnabagi Damak Tongan Project Kunkataruki Damak Lupa Crore, Chaniga Marfudrani Pan, Ministry da Approval Gidamak Summit Tokre. Houzik Lamda Masa Tokliba conflict as Namara Moirega Minority Youth Lising Amaga, Chatruk Humbudrama Panda Skill Training Kudong Java Fanghana Pandam Tamli, English Ngani Kungamari Dagi Kungamangada CM Lyric Heminasi Program Gi Makada, Minority Mahiroi Singidamak Pre-Metric Post, Metric Haina Kaidokuna Mahiroi, Lising Amaga Chahunga Nifuga Nitoi the Free Remedial Coaching Yawagi Kudong Javasu, Fanghan Krehari. Approved plan da akoina leiri 920 target ni sisu ongoing the lady mamang gi se koi jik angang form lotion ba adugumba tawraga leiri aduga koina IDP da state da total akoina benefit piga dawriba or pigraba hai se IDP khatang specific oina lokthokpa da 1679 beneficiaries da akoi sigi minority benefits mayam se pigani hena akoi si thamjage Naurem Birahari College Khundrapamgi Department of Fashion Designing amadi IQAC na sinduna taragani thui suba National Handloom Day gi thoram college asigi multipurpose hall da pangthokre Weaves of India haiba team da pangthokiba thoram adura Weavers Service Center Imphal gi Deputy Director Head of Office Sarveswar Das Naurem Birahari College Khundrapam gi Principal in charge Dr. Irom Kunjapati na chingba sarkyakhi Thoranga Mari Lenana College Asigi Department of Fashion Designing Head of Department Monica Saikhomna College Asigi Mahiroi Singda Handloom gi Maruiba Khanghanaba gi Pandam the Office of DC Handloom Government of India Ministry of Textiles na sponsor Toroktana Thoramasi Nini Pangtokpani
ahan banumita handloom da yumfam oiba quiz ki thoram ama pangtokhi ngasi nini chanbada fashion show changtamna ba yauna tongan ba thoram kya pangtoktuna mahiroi singda designer natraga model oiduna malim gi thakta ka ki bayaba lambi takpani haiki अकोइना हैंडलूम सिबु चखटनाबा अमसुंग हैंडलूम द लैरिबा वीवर्सिंग प्लस डिजाइनर हैंडलूम सिबु नुसिबा पामजाबा मयाम सिबु योखटनाबगिदमक्ता अकोइना 12 नेशनल हैंडलूम डे असि सेलिब्रेट तौजबनी मणिपुर की ओइबा प्लस इंडिया की ओइबा वीवर्स मयामबु कोइना इनकरेज तौबीबा और मोइगी सिमिट लोन सिंग से सिजे अकोइना इकाई खुमनाबा उचाबो ओइना सेलिब्रेट तौजबनी Porompat Police Station ki manung chanba khurai chazor laikai gi chaithabi lerakta sakhang daba singna mioi amagi yomda bom langchillaga pokhai helam le thodo si ngarang numidang nongyai mamang pung taraga mathoi minute kun thrarom tabada khurai chazor laikai gi chaithabi lerakta leba bachaspati meyam nandini koba masagi chahi marfuga mari rom suraba mapuroi ba laikhidraba bachaspati meyam nya school koba mioi amagi yomda pokhai ki bani bom pokhai ki baduda sopandi yaukide bom adu yum gi maning thangbada leba bathroom manakta pokhai ki baduna maram waraga yum gi saruk khara amanga ta thon ki kanana kari maram gi bom langshinduna pokhai han ki bano haiba khangbangam tri hiramasi gamari lenana Porompat Police Station na case amala kholaga ticket ba hokre hari yumlakta bom pokhai handuna ki akhang nanghalam ki ba yaning da ba phungdoktuna wakat mifam phamkrai khurai sajor laikai chaithabi lerakta tha sigi tang anida bom thamjalam laba duga mathangi thangnaba numit tang ahungi ahing pung 12 minute kun ga mangarom tabadana laikai asimakta da leiba bachaspati meyum Anandini gi yumda bom langshilam laga pokhai lam ki bathong chaithabi lerak women society ni yaning da ba phungdoktuna wakat mifam phamkrai Kurai chaithabi lerak ta leiba chaithabi lerak women society gi maira sanglen mamang da pham ki ba wakat mi pham maduna sargya ki ba maira lup singi treasurer siza gurumeyam dipali na hai tha sigi tang ani dana lekai sigi club manak ta bom thamjilamba aduga garang ahing nongai dana yumlakta bom langsilaga pokhai halam ki ba thong yaning te asigumba miyam da ki akhang pi ba si tobi ganu hai ki tang ani gi nongalam dai pung ani ga minute ku manga chapa matam da akhoi gi club ki CLDC club mamang da bom ama thambirame pokhai re dusu adagi ngarang tang ahung gi pung 12 ga nungdang gi pung 12 ga minute ku manga chapa matam sai da amok yumlak ta bom langjallaga sumba yumlak ta langjanba asok apan thokpa yaba posi yumlak ta langjan bi ba si yam nungai jade leiba ki asuk kanna isu lairingai marak asida sugumba thodok thoan ba si nungai jade Manipur Petroleum Product Transporters Fraternity Retail Outlet Dealers LPG Distributor and Drivers Association mamang thagitang kuntraga mathoidagi petroleum product amadi LPG mapandagi pusalakwa amadi retail outlet singda thabale pagi khongjang chankibadu thasigi tang amada lenga kwari sanaraba matungda thasigi tang ani da khongjang changsilambadu handokhraba matungna ngasi ayuktagi Imphal gi damak jeribamdagi convoy ga loinana tongan ba thaupu ba amadi LPG bullet gari chamaga nifugani thoi chatkre amaramda kaithel manbidagi tongan ba pot punaba ahang ba truck kun ga mari tanker humbudra taruk amadi ahang ba LPG bullet ahang ba yangkhai convoy ga loina na jeribam gi damak ngasi ayuk Imphal thadokre Haukiba July thagi tang taraga mathoida kuki singna lei makhong chingmang dagi lanjena duna relief camp to leikraba singi yum taruk mai thadok lambada yum ahum tumna mai chakibada sengmai esigi MLA haikham dingona chakraba yum ahum asi nauna saragani haikibadagi matungina sagat pa hore ahan bagi oina yum mani asi sagatuna chada humbudra muk loshilakle adubu ahum suba yum asi su sanaba hotnabada mystery gi awat palai bana yum ani si sabal loiraga awat pa madu sagat na batawrasi haina yumbuga yum sariba mystery gi yana duna leibani masigi matang da lana pau sandopigan hairi 70% loirabane yumje akoi lo yausale aigi baba na tawra sai adu baba phajana aigi baba no be aigi oirabane na phajana thawai yauna tawbagi yam thuna ju sai ne sije aduga ikhang hongdana smaina khabar daga happy birthday si diam athuba matam da ju sengdok pio akoi su khang de si hapai se kari maram gi hapai no kamai tawra hapakwa no khoi khang de si je phajana tang sengdok piro an haini
Haukiba August ki chechat ama thangja numit ki numidang pung taraga minute kuncharom taba matamda laibak thipa thodo mada koiring na luching mai UNLF ki Captain N Pandamba alias Inaucha MPA serial number 1484/24 Hairok Part 2 Chingol Manung matam chadana leikidre haina Lubasigi Secretary of Publicity M Sakhen thadorok pachiram hairi Captain Pandambana leikidabasida Party Masung Lanmi Sanglup MPA na Thamui Sokna Nungaitaba Madi Awaba Fungtokli Captain Ningthaujam Inaucha Ing Sokli Singamaga Chamapan Marfugataruki July Thagi Chaichat Taraga Mapanda Ningthaujam Suvon Amadi Ningthaujam Ongbi Amulaima Laifam Hairok Part 2 Chingolgi Ani Subama Pari Oina Taibangda Khongdarki Mahaki Machil Manau Mangani Chingdongpok High School da Class 8 Faubatamki Captain Pandambana Naha Oringaidagi Maribak Mafurup Nungsizaba Miyama Oina Chauraki Masagi Chahi Taraga Manga Surakumatam the MP gi Lanmima Oina Bamayum Tadoktuna Turaki English Ani Supna Ani the MP gi WTF Camp Tapiba 24 Bates ki BMT Yautuna Mai Park Matung the service number 1484P Duna MP gi Lanmima Oiraki Hari Imalebaki Ningtam Lal Hawasida Tawaina Ponta Oikraba Lake Raba Atoba Yawalo Kiagi Pamjanam Baning Tambagi Manglana Dumang Fauna Naba Aroba Mikup Fauba Tabak Tauram Ki Hari Mana Lake Kitabasida Manunga Madi Mahakaloina Mamaru Mapankana Tingna Horiba Awa China Dasu Tamushokna Sarukari Tawayau Pandambagi Hakjang Malem Lesa the Tinduna Ingna Chikna Potabo Edison Hari Hosipogim Latana Tim Bremtang Lominasi Honglak liba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Kigano adu thammo Sigi say next time dina section na laksila tham khabani ne Tadarang se juhar habaga amta kidrabo Asumna mayam na machalbo option lugum masigi yumasibu asoya ran kokadabagi next time dina ngap selli next TMT juhar habadi ngap tokna ba same bani zaman technology sina bana concrete ka tokna tina ba matamda kapam ng amuk hena angle adli TMT strength is in the way Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking Matung Mayambom Kanataram Nokchari Makataba Pau Pisari Ministry of Youth Affairs and Sports ki meeting Makada Mera Yuva Bharat Thawbalna District Administration Thawbalamadi Thawbal College Thawbal ki NSS Unit 1 2 3 ga Puna Kusamna Sindana 1 day district level competitive event ama Thawbal College ki multipurpose hall da pangthokre Lebas the nationwide campaign amoina chatharibana sa Mukta Bharat campaign ki sarukam oina dance music poetry painting competition na chingba event nipan da sangam na khiba thoramadu hogdokpada College ki Principal Professor A. Nabachandra, Mera Yuva Bharat Thawbal ki District Youth Officer Bishal Dakhat Amadi Thawbal College Teachers Association ki President Dr. N. Inawina Athoiba Mithung Singoina Sarkyaki Tharamaduga Mari Lenana Thawbal College NSS Unit 2 ki Program Officer S. Janendrona Nomagi oiba district level competition is Thawbal district ladiba youth khayana event nipan da changdamnari makok mathang taba sing asimak result laukthokani district level asidagi makok taraklaba singna state level da sarp kyagani amadi state level da ki thoidok hendoklaba sing aduna national level da sarp kyarugani ngasi ki competition asibu chauna mai pa khan bagi damak district asigi youth singbo apen pokchei haiba wafam sing phungtokhi event nipan da Thawbal district ta leiriba youth sing amadi chhatra sing makoina athoi hen tanabani athoi hen tanabada first aba youth sing chhatra sing do koina state level la thajagani adogi state level gi mu maduna mai paba matungda maduna koi national gi oina thajagadabani hairiba competition sida competitor aduki mate yawi ana hairiba competition si koina mai pangna ngasi se koi pangtholiba Imphal East District United Club Organization na susinduna
Biramangol College Sawongbunggi Gymnasium Hall da Kungamapan Suba Manipur Integrity Day ki thoram pangtokre. Thoram adu amuko gi Vice President K Helen Yauna Miyoy kyan sarkyaki. Thoram asiga mari lenana Imphal East District United Club Organization gi President Khwairakpam Orendro India lengang na loan amadi phone na lamda masida kanglu furupta yumfam oi bathabak thoram kya chatharak badagi lamda mase thoning da bathok kya thokli. English ngani kun ga humdoi gi me humdagi thorakli ba lan se zo maitaina lan bagum malem gi lebak sing da lan sangtol ambagi semdok na bahot na bada awaba mo oiki lamda masigi miyam na wari ba thokli ba thokdok sing gi asingwa masak lamda masidagi hauki ba maming lerba sanaroi oza artist scientist na chingba kari kumba khara phongdok ko matam da miyam gi kholau mari lena ba sing da yohon ba da mating oigani handak ta su Commonwealth Games da gold medal phanglakhrabi saikhom mirabai chanu na wahi amatang phongdok pada India amadi malem gi miyam na taning do na ngai na ki mirabai na hojik oiriba fiba masigi matang da wafam khara dang thamlam ba thoklabadi India lenga na tumina khangba karisu ngamloi da bani haiki Lairiba masak naiba jingsina thaidu o chakraga tongan ba chimpamda ain gi law da khangraba kangbu jingsina thaidu o chakraga lairiba praja jing kharasina sumak hauduna leiragadi hoi phangoi haibada dinate mahi di tamna phangani mahi do khara thuna phangna ba hona ji haibani praja jing yamna wadring ida mahi do thuna phangna ba hona ba haibje yamna mak darkar oi makhoi gi oiba thongdang kaya darkar oi haibje hairiba masak naiba khwai punamakta aidu ko gi site gi amuko gi site gi appeal si tokjari Sangit Kala Foundation ke Shamthong Thangjam Lerakna Department of Art and Culture Government of Manipur under CM-AT scheme English ngani kun ga manga kun ga taruki senthang makhada nimit tara ga manga ni chupna bangthorokpa pausa jagoi Divine Club Community Hall kagwa namairakpam lekai da miyam da khudol tamkhre thorong ga mari lenana Art and Culture ki Joint Director Gurumayam Dharmadas Sarmana Manipur lengana CM-AT makhada artist sing da sel gi mating pangdona mahiroi sing instrument laina ba madi anoba production puthokna mating pangdona lakli Manipur gi fazraba Art and Culture si lenga khaktana yokhat pangamloi masi Manipur miyam amadi oza guru sing loinana artist sing gi achobu mating mathok tai haiki thorongi lochilakpada Sangit Kala Foundation miyam da maibi lighting jagoi amadi new production oina pausa jagoi utki MSF Visnupur Unit ki Advisor Athoba Pebam Jitaranjanna Human Tours Oiduna Apsfa 1958 ki mayokta amasung miyam gi ihoda mayek laraba inot haplam ki haina Manipuri Students Federation MSF na thadrokpa cherola mana hairi cherola se makhata raduna India na lalhoba nam thanabagi mingda India gi lanmi singda micham miyam bu chingnarabadi haiduna hekta faba punba yahanba yumda changduna thibu humbagi thabak tawba ngamhanba amadi hatningba matamda hatokpa ngamhanbagi mayaina ngasidi soinaiba awachathingi nahikol gi khonjel tana pik thalale hari asigumba micham yamgi hingbagi hak amadi achumbagi kholaw khongkoinariba namthariba ek asigi mayokta lebak miyam na lawba amadi malemgi miyamda mayek singna masak takpagi matam oire Human Tours oikraba MSF Bisnupur Unit ki Advisor Athoba Pebam Jitaranjan Athoba sigi ningsing numit pangthokna ba hotna badalamda masigi miyamna sel pochei mari tangai fataba mating sing towina ba hairi August ki taraga taruk numinasda mahiroi naha amasung miyamna saruk yabiu loinana Athoba sina pamjaram ba hingbagi hak right to life mapung fana phangba aki akhang leitaba khunai ma oinaba masung manaba khunai ma purak ba haibasta amatoina warep lominasi Athoba sibu ikai khumnaba utpoina numinasigi yachang nakpa numidangi matamda yumthong khudingda maira amamam kat piu hairi August ki taraga taruk numinasa Athoba Pebam Jitaranjan ge ningsing mitam Martyr Pebam Jitaranjan Memorial Statue amadi Bisnupur Kaithel da leiba ikai khumna utna haikat leikat tamba yaungna tongan ba pangthok doriba thoram singna miyamna sarukya biu hairi Hazula slakpada maroi paw omkan episari NIT Manipur gi oiba link taba campus ma kakching AC gi manung da sanana ba athu bada lengak na lampi ragani haina CM Yumnam Kimchan haikrai Tourism amasung Art and Culture Minister Khuraijam Loken Union Minister Gajendra Singh Shekhawat ko nakrai Kanglup naibu wakhalon singi mayok ta amuko na matam tukada miyam galoina na thinagani haina amuko gi President Sanjoy Chorokhairum na haikrai amadi haukiba chahi ahumgi tamthiba awabaduna taba anoba lambi mata chatminarasi haina Mar Inpui JHQ gi former President Joseph R. Mar haikrai
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏꯁꯤꯡꯅ ꯁꯟꯗꯣꯛꯆꯔꯤꯕ ꯄꯥꯎ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ